Wari asi haudringai ki mangoinena mayamda karigumba khara ningsingjage. Ngarang hapkiba episode 2 do asoiba ranba khara yaubadagi ngasi episode 2 ga 3 ga pulap punshila hapjare. Masigi damak mayamna ngakpiyu. Tungda gari ama yamnak da horn khonglakpaduda Natasha khangprei khangna lauri. Ima gyan tarakpada mahak angang oiramjai nga phaba yengba lakpasu oiramjai lanchenba ngaibani lambi matai da fatlaisalaga haifet non tharap tawi gari du uhaudrei soikre haibagi mawungda kaisu hairamjai adum thaukhre gari du thawoina sawhawi Natasha uhai amata swairamjai sauribra kaino mi uhaudababu kai thuena tawju saino soikre haibasu oliba kemta hairamdaba aibu angaubi da hale Mathanta murum murum soli sauna yam sauna ngaudorobo choro loliduna tungdagi hairakpa khonjelni adum khangle lanchen bani haiba Natasha phat ontholaga khomi gari ama ningda horn khongjale lanchen badok thore I yare law chashi law saubada energy loi mangkhre chatanaba kadar du tawnu chaloi haidiba yangna chashi law Natasha mang tharaga prap chatkri lanchin busu nokmi tungda inarai. Ilis Infal 2 PM. Jana thaknaba hexap tawrabaga tapna wari haunarai phamliba ahomdu. Surasna aikoi tei naude det oirasu chabada ikai na de. Nangdi ikai dura bondua. Simranna I kai khwai no. Surasna Kaino aseng bahai bane Nikna Yare adum chaw isu chage Surasna Aljike chamargal du fajaina Simranna Fajarakene Surasna Nikki nupi yeng bane Babla na khanbi ga noi sana Nikna Nangse thau okhak leite Surasna Hoi bungo sakhen ba Bhut Imasina ai uba yadrena Nangi nupi thibai wari sabada Kara lairadi ayoina mama oijarage hairak to male Simranna as juchabawa amta sunganguba Surasna aina haisibu kai kairage ba Nikna first date na trabo no enigi sa Surasna nate humpu tara taruk suba Simranna I Nikna hoine first date mandeba aisu khalleba Surasna khani Nupi yam koirakpa date ka chalakpa minina yam khangni bana Nik kaisu khumaktrai nokfe tawraga coffee do sip ama chingi Simranna da Surasna mayamgi yambung chana hai aisu yambung cha korage hekta Nik Suras da hai fit yenglai Suras usinadaba saduna magi chabam thokpu chari Nikna yai Simranna aina tabada thaina human rights activist ama Hatlambagi case to yamung chana pairni haina tai Surasna nasabi aisu yauri ye puna paimina doine Simranna as yam yele Surasna aseng bahai bani karino Nikna ima pisaki case to Suraska puna paimina ga doine kai lerege adu hanglide Simranna kaisulaiti da sum kuiredana case to chei tara umde muksure Aduda hangbanida Nik gyan tare haibagu magak nomi Surasna Shyam nangna chakani haibaduna kharam kanda Simranna week ama wali Surasna ada kayam koina laidobuno Simranna conference loraga matam khara laigani hai lam koi boina Ani dugi private talk to the yetning draduna Nik phamlam badagi tapna haugalai Surasna kaidora Nikna Gari de leiramge ai leiradi wari sanabado free oirara Surasna hoi Nik gari da famlaga phone du kari no otlaga leikri Surasu Simran chatkrani haibagi wahang yam hangli Hojaidana haibana tro nang chatoisa Hoimi kyarak hayu haino noi kyano chatoisina cultural program utpagi aikhoi nipan Madam Maniga punai khoi tarane Kanana silinunduna
Assam Pradesh Manipur Association na sinbane chahi khudinggini ai nan kai khangde nupi makhal makhal koi base kanaba pau yam phang bajani ne khanaba yam hauna roise nungsibagi aduk lakna bani surta boy ta do boy isai wena hek saktori Simran pakhat na haire karinu mi taraga ngaure hainare ne as aiti ba pela bane mathaura ne isai chakja bani kaino namana ba yauraga khara phaina yaudri biram kai nang hekta haine angang na dasuras ai chalage nang swalo yam tali he nang side Simran do haugalaga prap thokre Suras bil piram laga gari da karakle nokfet adumak tawre Nik gari do start tawbaga Suras na wari haurei angang koi base nungai jani sauraga chatkibdo khaya de nang sire Nik kitang noklaga pau khampire Chahi kya surage 22 yam angang ni ne kai tamige Full dance dami janim tada makhata na hanglaktre niksu Suras sutumina phami Nik mayum yorukpaga Macan nupi centhorai Yamungcha nang nupi una bachalui natra Nik khang prek khangi Mango na phamli ba mamada amuk yengi Macan nupi da amuk yeng laga Kaisu khumlam dana imung da prap jangkri Elina mamagi managda changsi laga wakali Yamungcha se nupi una rui neima Ai khangabane Laisembi thawa isa sadana khumlai Nungdin tumkano habana tro aina na Elina mamitu lau thok laga Yam ngak na hairei Kari no ima Damang da kari ururage Nang na churo lolis bo Yar no aina harade thazara roi da bani Namita silaklane Nakong na koi kam do laga Larik pa na bataru so chalo Elina pai thok laga imung da jangkri Belinda sangom kher kara Balama da hap laga puthorak tuna Laisembi da pi Ima se kersi da laire Hoi hoi Babungi di pirama bo Pirame Thoi bedi chaning di Bem dasu kemta kumlamde magi piruki ki khara atombido chai ki baina adugi sauri oirene kai gi sei biruni ma se mana thokpa karinu swai yam lolambani babung atombado nupi unarui haibra kaino lairik padena aina chairuba paitholaga changkhrini Suras na haire haidana aingonda stamambani aina saksangda lairingaida asengbagibu nupi unarui chala khangde Laisembi charambadu hage tawi Mamau di yeng laga hairei Chumma jalane Aibo thoibaga wari imta sanar khige Kher chabadu loishenda balgado huntok lam laga Laisembi imung da prap jensin ki Belinda di manem gi mawong duda wan thagai nokli Monda yam nungai da malida ai nupi se Belinda nokmi unthorei ai khoi thoiba nupi unarei haibagi imasido thoibaga wari sanaruni na jensin kre yambunga Adine no ise Abisu nok thorai kai dei nupi no ai sakangde Suras na harena memna tamamini thajaba walida idea ai sakangde da kheleri yambungan khara khaidoro Laisembi na machanupa atombagi kada changlakpada nik leiramdabadu da koi kawi thoiba bunga macha thoiba nik washroom dagi khumlai kaidorage ma ai irujare nangbo ayuk lu drobo thabak chalu bagi amuk lu jabane kaidorage ko kauri dubo bungo macha kadai de ginu pino kanagi macha no ima ngak ngai ramo ai lo selaga wari sanarase mapagi machan aina bo wari saningadi irujaning khraba Laisembi du macha gi phamung du da phamlaga adum ngai duna lei ne chehi kuni palan sinkre kuma panchanglaklei Masagi matik chaba sinpham ama pairabani yum kai panbagi matam yarabani adubu nupi ki wari tawbada chak charambadagi haugatuna chatkhiba nupani macha nupa atombagi khanbada mama ibe makka hena matha sai Nik washroom dagi tholakpaga Laisembi nang hauraroi matagum changsilaga hekta hangloi nate nangbu imada waloli do karigino haibani kaino ima aikoina sinba amata yadrise nangna pamjaba leibagi oirine Adu haibada imana yaroidaba nattene Suras ki nupi ne me ima Kariya Suras ka koinaba nupi ne haiba Laisembi marai bakta makutu thamlaga hairei aina de imaugi wangkhai phi machuga khanba loikre koksida Nik tu minna no Laisembi amuk makha tarai nate
Ichabu nupi kaina khibaga leibrami nupi thiraroi ga khalira haiba walut kanune imada ngang liba mayam du nik taning dre haibagum pisam da khitang chingkhatlaga pakhum pirei oima namang nupi branded ama Amazon dagi order tawkre shipping tawkrabane yaurani koiraroi ima na hairi sei phagi natine nangba ima thokroba dress am to hongre leisembi upai leita majanu pada pendane yenglamlaga thokre dress change tawba loibaga nik magi drawer do hangtoi envelope ama lauthorei piklingai dagi lairik panarakpa table duga konaba chair du da phamtharaga envelope manung dagi letter du lauthorei ahan ba pa banate hana pakhrabani adubu amuksu paningli ngasi su amuk handuna pari chithi gi warol du asumna iri Nick Rajkumar investigation officer sir Thoyam pubiriba sir gi achinba matam khara kaithokpiduna aigi letter asibu pabigini haibagi asa tawjai ima pisaki case ado sir na pairagani khanbadagi letter ase ijarapane chahi tara homdoi namsinduna laklaba achumba wail phangba ngamdraba case asigi achum aran sir na mayek singna puthokpiyo sir gi haukiba works kaya ni najare sir gi speech tajare sir na soidana achumba tawrakani haibagi thajaba thamjai ima pisaki case asida su mai pakpa oibiyu sir adamgi natasa Lakhipur Assam Icham chamba pukningi warul khara chebang amada iraga phongdorakpani adubu haiduna nikta thauna pibagum thoklare langi mai churare sakhangdabi mahakna landa mai paklo hairakli sakhangdabi mahakna nongsa thauna phudoraklani wail kati pairaklani achumbadu thiraklani sakhangdabi mahakki numit thoktringai kanasu haugatna dringai dagi lai kurumba chatnaba haiduna sillangi natasa iru jaba loibaga punaba pochei sindokpa loire firol hongdoi upu piktak toba masanan badu hangdoklaga sanagi lik macha ama lauthorei ngaksam mapada haifit thamlaga yengi makok tu fat fat hairaduna lik tu amuk thamjankre upu du solon chalaga atopa ka amada changi mallaba table amagi mathakta thamliba box tu hangtok laga lik macha du lauthok laga sizali mathanta mamunuk chei mingsel da yenglaga machinda sole mama gi lekse aigi ojarake ko mama magi phone du da pung yengi mari ta silaka dawre mapa gi number du da text message ama thai baba ai dalan jin baga chatore lai koramba ngarang ai sawning bagi baba gi phone pai hautre I'm sorry baba thabak kombaga yumda lauko Natasha masadu itau tawi kuire kacha kanti de chattaba mama leikidaba ikui kuidana mapana hostel da adum thamkrabani Lakhipur da amuk halakpa kuidre Guwahati da ayamba leirakpani Natasha mamang chahi human rights da graduation loikre anam kanba nupi oibagi thawoina master taw haibi yadribani mapa laktri fauba makha tamtharoi haiduna leiribani Thong thillaga lanchen bana kaurukpaduda Natasha hatu thong do hangtoi pochei singdu makhoi ani puthok minare yumdu solon chillamlaga udarbon maikei pangkre Infal 6 AM Yahau thengan banikni ngasi di khara ngalap haugatli masa mawu fresh oi thokduraga magi kado sinthong na kaigumba ama koi thi thiri kada thiba phanglaktraduna makhada kumtharai leiramliba singdu ingak ngakne leisembina kainu mino nikna ningthau ka ba belindana chaloi dure thoiba hekta ngairo nikna itemse belindana how kedorage nikna aigi room lotion bada che ma thengna bra belindana che changde aidi du mafam chana table da thangkalaga thamambane thengnaradi leishembina kari chenune haisiba nikna chithi adu hairam laga amuk prap thokre leisembi de ingak tangak kre mamau do onchilei kari no ne mana haisiba aishu gyam ta de mase ngasi su amuk suras ki chithi oiram do jala office ki application gum oiram nida
Haujipu, Moina Chitika Supinara Mara. My exing so high day, I say I must on Topanida. Tuition chat kiba machanupi Elina, bake to a pike chinsilla. Makuta chi masupairi, Mamagi manak the chinsillaga, Chidu Utli. Elinana. Imana Ilari Haitiam Hibado. Masite side to a 28 out of 13, Pangairis in a Chanupiana, in Joto. Laisimbi Machanupi the Kaxi Hatli. Laisimbina. Hey, Lai Horia. I didn't bungi Jema cried, or the winning ure. Elinana. Corigino, Chitiro. Laisimbina. Oine, nothing no bro. Elinana. Tina Banate, ain't a loba. Ima. Belinda the Kang Lolo Maduda, Lady Banido Ikankang no onto e. Laisimbina. Hey, Kaito again, hey. Belindana. Soidana, Asabada by Silibani Mase. Elinana. Oh my god. Aidi Mihulgase, Tongal the Yokre. Laisimbina. Bekto, Kadana Tamutusalo. Nabungandi, Kadaile Hore, Changak Trishina. Elinana. Yamung Jaga, Warisana Obane. Chiti Monkey by Chiti Aina Pai Hadaga, Tazedri, Sumpi Piro. Elina, Ngang Duna Tokre. Laisimbina. Kari Chitino, Moina Hainarisibo. Atombina Pai Haisibo. Jumlazala Nebima. Belindana. Kanagiwa Tazadino Kandreda, I swimase. I could have a Bemka Chap Hemane. Laisimbina. Chado, no babungi Hydran. Hotel the Tapana Howie. Aina Saxo, Hotel Sakra Hiding. Belinda Manem give word to the no e. I began Nika Changla e. Tungdagi Elina so, Hector Paisala e. Elinana. Chai, Pong Pong Saba Chai Pio. Mayam do dining table to the equi in a pami. Asum na pun na chamina batakmina base, ayukti toy na uba pangde. Belinda na chaga chapot ka purak to na, table da loy na tamle. Mayam do tap na saba hogali. Laisimbina. Ibema, nangi susado hairo. Natandala heurani, puna taasi. Belindana. Huimase. Elinana. Yamungja. Nikna. Elinana. Purim talabio. Laisimbina. Purit na wai jairaga lady dumaktada, kari purit amulay duba. Nangi purit mayamdo, nura oitoke putaro. Elinana. Koinuima. Purit haiside, matam gichat narakpado, lit pataba. Aigi lady singdo, housing chat nadre. Abina. Kari purit no ne, laydoriba. Elinana. Housing to shan halakpada ne. Aikoi lera haijalakpagi dukando. Satar sing kalakpada, aduda uraine. Nikna. Horen halagalerese, Tengpa Hong Dini Dukanda. Elinana. Hangbane. Adu Yambungja. Nangasire, Tabakja Bahudura. Nikna. Laisimbina. Daughter. Nu eniga, Nui Pabunga Manghalabane, Masinupi Masasi. Elinana. Ima. Kaino Kangde, Mange, Sina Amukdeba. I Patabatabak Braba. Put it amakak Lehen Bashida. Laisimbina. Hey, I coidine. Noi don't know whether Ima Ipadane came to Hibangam Zadine. Nang di Atona Tangi, Tangna Pangjabanina, Luna Tomandana Swedabani. Elinado sounding Lamali, Jack up to Tangalaga Amuktang the Pulap Tai. Puk Hogalaga Jet Cree. Tongjin Yobugamu on Chilak Hirami. We are not same bro. Pet like talk like a jet cree. Laisimbi is so long away. Atay a home today, Wawan no e. 10 a.m. Lakipur. Lai Kurumbasu Chatluri, Ninja Basu Nirakli, Isormana Soidana Pina Bigani Haibagi, Tajabaga Luinana. Natasa, Mayum Yobaga Piro Sat Hong do e. Makarum Gimabin Tabagi Manakta, Prap Jele e. Ahaldu Nuksaya Regalaram Buduki Manakta, Pamtaraga Wadi Saba Hawi. Chakjar boy back. Chari, Nangdi, Chak Hapkano Haibida, Haptrene. Chak Lambro Nangbo. Lam dida, Chak Charakle Hotel da, Ngatung Bajai. Kari nga Charak Laba. Adudi Kang dida, Lanchen Manapijabani, Yam Hawi. Lanchen Badu, Ngasi School de Pra. Third Peratagi, class Loni Hai, Aitanam Laga Chat Cree. Wajarabani Namaso, Nangi Kanbada. Natasang I have to Milay, Aduga Kangning Hanglay. Ibe, Imahalgi Machado, I get the Ibung Natra. Mani, Nabung Oiketoini.
masu dalan chen badawna pakhang pharamlani ko pharamlani ima haldo aikhoi yumda adum leiri chala ibendi kamaina khangdoino ne iben aina handa yawba marup to puila da loge hainare adu phangbaga ibeni bani bazar karusi ko karusi isuna hairabu kaidau yadane Natasha gi phone du ring lak paduda thangatlaga yengi thabana kanano ne Natasha na aikhoi chiche phone tawre law thagi koi ba thaban nok fe tawna mangak nomi Natasha call du receive tawraga speaker on thami Natasha na chiche chak charaba Joshi na chare nang lai krumba chale hai baba na Natasha na chale dalan chen baga Joshi na Baba da phana saurasu phone pai da bada tawguna bemcha Baba so ada yam laining manate thabang na yada dan tawrini Natasha na hoi cheche Joshi na nang kai dawrige iben galaye iben da halaka pahalo phone du thabada muk pai hali thabana abe chawbe nang mu nungai re brane Joshi na nungai ri iben ai ge wari sana ba kudingi iben na kapada ngasidi kapkanu ko ayam nungai teba thabana nangbu udaba koirine sidala une nongbu taso Joshi na lucky ben Natasha na ibali trochicha thabana itai hayune hei angau binangba Joshi na leitiye Natasha na ibai do nate itai do handak post office ki thabakau budu thabraba Joshi na thai lupalak hom supikre Natasha na tali heno shide khali khande hana khangdoga kona piu yadro Joshi na hana hangduk babu kaino Natasha na manungda paulo bayabane Joshi na adudi ai kem ta khangdida ado aina phone tawreise wa ma hage tawbane Natasha na kai wanu cha Joshi na APMA gi annual conference tawdore cultural program da nang na yawninge hek haibado handak yawna ba haikrabane Natasha na aya karam kanda no Joshi na day 27 ka day 28 ka tawdune ado khara watlingai dagi lao nangi hoja yobagi ticket jo ekak pirage Natasha na oi ado ithanda jagu sadoiro Joshi na group ne hai infal dagi mini palakani nanga mapan amuktang pulaga tamna ba haibane adugine khara watlingai dagi lao haise Natasha na oi cheche Joshi na adudi thamage ibenga fajana lemino ko bemcha Natasha na oi Joshi na ngaushina ganu ko nang leisabi pharabane Natasha na as oi ba Joshi na ibenda amta piu phondo Natasha na law tharine adum hayo thabana iben tari abe chawbiya Joshi na iben akhoi bemcha do khara yingsin biu ko iben su nade tana layu ko thabana hoine aina bu ma yingsin reda ma noina ai ngak piri nei Joshi na khara chayo iben madu ngang do yami ki lai ki da bane thabana isu yam phaida kaisu tawde Joshi na adudi iben ai thamage ko thabana hoi phone paisa yam taramani tawrisi Natasha na mi handak offer da research sabkrabane aduini mana sumde lelese Joshi na abemcha nangaushina ganu ko ngaushina no haishine Natasha na as yare thamoche Joshi na thame phone du thamkibaga thaba wangang lai isubu hojayong na tomda chatpa ngamgadro ngamni da iben Guwahati dagi Lakhipur phau ithanda lai sidi oida isudi thauna leibini ado iben ai chakradi nathanda amongai hauranya iben ki kaisu khalunuse nangna jagoi sabagi photo ga pura ko halakpada purak toine ado marup ki paisa do iben da thamjilama ai hala goina bazar karasi ko thaba nok thorai hoine thida angau bisidi Infal 7 p.m. Thamoy nunggi nungsiba Phongdokpadi ngamjade Ikay thibi oirubana
pakhang oiba nakada. Elina do mabung atombagi kada kakhalai isai ngangla duna Nick na tawramliba phibam du ubada makhwang metlaga lautharai. Yamungcha nang ngawre. Nick khangpre khangi makuta pairamba file ama thoma imachanupida panpham chada laibakta hek pali. Elina do sauning bana loire peri isau langai. Angaw aphaigi ibung ama yumsida thamjindana nongma isi ba soidraban. Nick file mayamna ikoi silaga floor du da phamlambadagi haugatlaga machanupigi manakta sangsilai. Machandu themgadra khanbane adubu makhada tariba file du khongatlaga hanagi fibam da amuk laikri. Elina mabungi manakta praprap changsilaga machindu laizabi thaduna tumthoklaga isau mari kamtharai. Nupi phangdrido adugine khambra aigi purit ama laibibai yambung cha yam phai kaina aina kitchen thagalame. As I am sorry dear God. Machan nupi nang ngangliba mayamdo kemta tadabagum Nick paukhum amata pirakte. Elina so hande adum ngangli nungan badai numitaba phau suktokpaga pisum samjinnabaga lei kanana hektatli thibaga yambung chagi house duty se hantak ti ne tapna hanglai letter ama nangna pai haido aseng bai roba. Elina amukai henna pai thokre ho aikoidi aseng bai jaroi thajabidabani na thajilakane nangna pai di puthorokpaga dawe hangso ngakdana nang kanana lo haige nupi maming thabaduda pagina aigi room da purakpane adudai thamba kawraba maming do hairo ngaiko amta ningsingake maming do yam phajabani ne kari haibano kawkhri. Nick sur sangna hontolaga tapna haire yare letter do lawrjo chak toga piraige my name cn your item sina chak sar se harakpani lao ai chale. Machan nupi thokibaduda wai sangboi hekningi phone du puthoklaga yengi Suras ngarang tharakiba message ama Lakhipur dagi nata saiba nangi mingda letter ahum lakhiba aigi mingda matangni office da nupa halamana he purai hai masadi lakpanate surname yauna irakhiba letter do nangi mingda irakporang mane aigi da natre. Phone du table da thamlaga Nick kitchen da kumthakri. Nongsana mai hauba anakbabu kihanbadi magi thauna utpra khutla yauda lan ngamgadra gulab na ningai da laithokpa kanabusu na chungdabadi tingkhang pali ponglibra kari mayai bu chen bano. Numidangi chak tokpaga machanupi na letter du puraga ka khalai. Elina su letter du thanamlaga pak ek hande mabung atumbagi manakta suru hek nairaga lai. Yamungcha Manipur da lairiba nupi ma'am sa amta pamdrabo Assam dagi koiri sa. Nick kumlagde notepad ama puthoklaga Natasha gi info iri. Natasha Ilengbam, Lakhipur, Assam. Elina murum solaga mathanta no e. Aikoina crush thamba horakpada che machet amata uba yadaba maming hekte ibadui mawni ne ma tawrise. Machanupi na ngangdi du taramale Nick laura e. Kawraga tandringai dene thokro chana. Thoktadi thokchakrage laibi horo saye mundrang sana horo. Ngang du na thokre Elina du chaydiba file mayam du loishilaga Nick pothana ba sem sare. Tumsin ba iya hek yade wakal du unglaga sum laire. Kanano na tasa haise. Mana ima pisaki case thawayam yaurishina kai maramge. Pisaki masala itabadaine. Lakhipur dagi asuklapna kari marina. Wakal khalam badagi machinda khangai haidoki. Lakhipur nate Guwahati. Hiplam badagi fu hawgalai. Machanupi na piramba letter do yam thuna lagthoklaga paba hawi. Nick Rajkumar, Investigation Officer. Sir na achinba matamdagi khaji kaithokpiduna aigi letter asibu pabigene haibagi thajaba thamje. 2007 gi April 11 da human rights activist konthau jampi sak halambagi case hajik phawba justice phangba ngamdre.
Sarna hena khangbiramgane. Postmortem report suicide aina phongkrabasu siriba misiedo. Mother ni haiba mayek sena khangbangame. Association kaya ama yawaram laga lep kre haiduna tumi lethoki gatra haibagi pakhat papokcha duna aina letara sei jarakpane. Sarna muktang case asi paibiraga achumaran puthokpiyo. Soidana puthokpiyo sar. Sarba punchigi kaujaroi. Adom gina tasa. Assam Don Bosco University, Guwahati. Paba loire letter do, ngarang paba letter do gi mamang da tharakibani. Hena polum do hengat hale. Notepad to amuk puthoglaga ngasai ikibadu gi makhada amuk isale. Don Bosco University, Guwahati, Assam. Nikka hena matha sare. Pung du khara ngalibana phone du lauthoglaga Elizabeth haina save tawribadu da call tawi. Ring anirak ahomlak chatpaga phatpai khalai. Hello, yam thajadiye nangna call taropase. Guwahati leiba nungariba. Manipur na helida iramdamni na. Adubudi. Ado kenam tangge tawbane. Hango. Noi college ki satra loinama ki list legadra. Mamang chahi ge. Kaina aisibo. Aigi department gira. Nate loinama ki. E nangdi kai dawduba. Kainam sum yenge tawbane. Mamang chahi gini ko. Mediri ro nangi se. Maming hairo ay hangbirake. Listo ene yenge lay tarade. Hoi hoi ay hang naraki ge. Chak charaba. Chare nangdi. Koiri te chaba. Oh, adudi nang suthabak chilamni thamage. Phajana layo. Hoi hoi. Call du thamkibaga makhut ani na mamai do amuktang nan thai. Sor sang na hondoi aduga tapna nokfe tawrai. Gulab nangi tingkhang na nongshagi makhong da yurare. Gulab nangi lainam na nongshabu pangthan bangam gadra. Adubu nongshadi angakpani nai haiba haidido. Maringjal khaba utpani wai haiba uttedo. Hapta amagi matungdane Natasana hojai yorakpa numit. Hojai railway station dagi kep amada machegi manak yorakle. Imung da changlaklaga pothai mache na semlamba juice tu thai. Natasana. Chiche. Joshina. Natasana. Noigi na kupok to thongal da lehoy. Ai kai kaudino khangdadana bhachaw koksalame. Mama kauduni angaubi. Adui oiramne mana noklaga lehorido. Piklingai dagi hostel da namanabi ki sum leire. Adudi mingau loina soiba taba. Idai di kadai chakige. Nga leiruni ye nanglakpagi nga thongsena. Ai baba da yore haikige kawine. Joshina. Hairo. Ima do ngarang dagi log thungena tawre. Hidak semoge. Natasana. Hoi. Natasa phone du log thoklaga yengbada mapagi miss call ama text message ani lerame. Message tu changlaga yengi. Call paidre se train tong libra. Abemcha pochai sekseluko. Chichigi manak yobaga babada call taropa kawgano. Nokfet tawjay mapagi message tu ubada. Panthadana call tawi. Ahanba tawbada pairak tabaduda kitang nangaitre. Minute ama muk leiraga amuk hana tawi. Handakti yam thuna paikhalai. Yorabo bemcha. Yore baba. Baba se sumda thika gi wari aruba masanaraga leire. Horen tawrakego thamage. Natasa pakhum amata piba nanghaudre. Koldu ka khibana hale adum haukhre sauningba. Phondu machegi phamungda laktana langsale. Masu phamungda phanchong khale. Phaijuptu makok dongna chingkhalaga hiptuna laikre. Joshi changlakpada manaw nupina tawramlibudu ubada ngakna hairei. Kaino tumla problem sa. Natasa phaijup manungdagi adum khumlai. Tumde ngak samhipane. Babada haikrabo. Handakti khumlaktre. Tadrabra khanduna Joshi amuksu hanglai. Tabro bemcha babada haikrabo. Natasa khumde phaijuptu su haidorakte. Karigumba ama tawramlani khalladuna phamungda tadun leiriba manaw nupigi phone du paikhatlaga yengi. Call history da mapagi contact name yaurambadu ure. Phone du nakalgi table da thamkraga manaw nupidu tapna kawe. Abemcha babana kai hareino. Chichi da hairause adumai taw. Babana kai hareino ba. Manaw nupi se anamyam kale haiba Joshi khangi. Changselaga phaijuptu haidoi. Kaplu ramale Natasa mamitu icho chole.
Hiplambadu fuk haugalak-laga macheda konchili angang majagum kapthorei. Chiche, babase aikoi nungsidraba jalo. Kaigi nungsiroiduno machabo, babana kai haireno ba. Se, chiche da hayu se. Yaure khak hayawi, kemta haibana ngaudre. Miga wari aruba tawri hai, adum thamkre. Is, asigi bukapa angau bisiri, babana kona tawjarakani se. Mache ki pauku maduda pendra male peri peri amuk hairei. Chiche, babana yumda laktuse, yam koiraban. Chahiyele. Babado, thabak chilamgani aisu khang. Ado aina baba udabada wariba sumaina babana di ayu udabada awaba poktaba jalo. Adumaina haina bemcha. Babana hena lakningamgani. Babana nang kaigi nungsiroiduino. Nungsibagi natro nangi watanaba adum tawraklise ada leiraswa. Paisaga minungsiga manabro che.